ꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕꯁꯦ ꯅꯨꯡꯁꯤꯗꯥꯛ ꯑꯣꯏꯅ ꯇꯧꯔꯦ ꯃꯔꯨꯞ ꯃꯌꯥꯝ ꯑꯇꯩ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯎꯔꯦ ꯑꯗꯨ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯏꯔꯣꯟꯕꯁꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯌꯦꯡꯁꯦ ꯌꯦꯡꯒꯦ ꯆꯥꯔꯒ ꯅꯨꯡꯁꯤꯗꯥꯛ ꯑꯣꯏ ꯀꯣꯠ ꯂꯩꯔꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯇꯣꯡꯗ꯭ꯔꯤ ꯃꯔꯨꯞ ꯃꯌꯥꯝ ꯇꯣꯡꯕꯕꯨꯗꯤ ꯂꯩꯔꯝꯒꯅꯤ 잘 나와. 어? Hello? I'm cut to the command. Not that we do that, just fine. ꯃꯔꯨ ꯌꯥꯝ ꯌꯥꯎꯕ ꯉꯥꯡꯉꯦ ꯑꯗꯨꯁꯨ ꯆꯥꯎꯈ꯭ꯔꯗꯤ ꯑꯗꯨꯝ ꯐꯕ
ꯃꯌꯥꯝ ꯁꯤꯅ ꯂꯥꯁ ꯇꯣꯄꯤꯛ ꯑꯣꯏꯔꯁꯦ ꯑꯩꯒꯤ ꯌꯥꯝ ꯄꯜꯂ ꯀꯩꯅꯣꯗꯤ ꯌꯣꯡꯆꯥꯛꯀꯤ ꯃꯁꯤꯡꯁꯦ ꯉꯁꯤ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯦ ꯉꯁꯤ ꯃꯊꯦꯜ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯗꯤ ꯌꯥꯝ ꯄꯤꯛꯏꯀꯣ ꯃꯌꯥꯝ ꯄꯨꯗ꯭ꯔꯦ ꯑꯗꯨ ꯃꯊꯪ ꯇꯣꯡꯉꯀꯥꯟꯗ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯅꯥꯏꯅ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ